ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯂꯦꯟꯈꯨꯜꯗ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯆꯝꯈꯣꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅꯤ꯫ ꯍꯦꯟꯁꯅꯥ ꯑꯃꯗꯤ ꯌꯥꯏꯁꯤꯔꯦꯟꯕꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯁꯤ ꯅꯨꯄꯥ ꯌꯥꯝ ꯈꯟꯕꯤꯅꯤ꯫ ꯍꯦꯟꯁꯅꯥꯅ ꯑꯍꯜꯅꯤ, ꯌꯥꯏꯁꯤꯔꯦꯟꯕꯤꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯗꯥꯏꯒꯤ ꯃꯆꯨꯝ ꯇꯥꯒꯩ ꯀꯦꯔꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ꯫ ꯃꯃꯥꯅ "ꯌꯥꯔꯦꯗꯥ, ꯅꯣꯏꯕꯨ ꯈꯔ ꯀꯦꯔꯗꯤ ꯅꯃꯥꯏꯗꯨꯗ ꯇꯩꯔꯤꯕ ꯃꯌꯥꯝꯗꯣ ꯀꯣꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯁꯣꯏꯗ꯭ꯔꯦ, ꯌꯦꯡꯅꯤꯡꯗꯕꯅ ꯑꯩ ꯃꯤꯠꯁꯦ ꯅꯥꯔꯦ." ꯌꯥꯏꯁꯤꯔꯦꯟꯕꯤꯅ "ꯏꯃꯥ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯂꯗꯤ ꯀꯦꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ. ꯀꯦꯕꯅ ꯅꯨꯄꯤꯒꯤ ꯂꯩꯇꯦꯡꯅꯤꯗꯣ. ꯅꯆꯥꯅ ꯀꯦꯔꯤꯁꯦ ꯃꯤ ꯉꯥꯎꯍꯟꯒꯦꯅ ꯀꯦꯔꯤꯕ. ꯁꯤꯅꯤ ꯏꯃꯥ ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ. ꯍꯣ, ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯖꯔꯛꯑꯦ, ꯀꯥꯟꯗꯨꯅ ꯂꯥꯛꯆꯗꯦ. ꯑꯗꯨꯕꯨꯅꯦ, ꯅꯣꯏꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯀꯦꯖꯔꯛꯇꯦ. ꯃꯁꯤꯗꯩꯁꯤꯗ ꯀꯦꯕꯗꯪꯅꯤ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤ. ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯤꯇ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯗꯦꯗꯣ. ꯑꯩꯅ ꯍꯥꯏꯗꯤ ꯀꯦꯁꯨ ꯀꯦ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯈꯤꯇꯪꯁꯨ ꯇꯧ ꯍꯥꯏꯕꯅꯤꯗ. ꯏꯃꯥ ꯂꯩꯁꯤꯗꯤ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯈꯤꯇ ꯅꯨꯡꯉꯥꯏꯍꯧꯒꯦ ꯇꯧꯅꯤꯕ." "ꯅꯨꯡꯉꯥꯏꯅꯤ ꯅꯪ. ꯍꯣꯏꯅꯦ, ꯍꯧꯖꯤꯛꯄꯨꯗꯤ ꯏꯃꯥꯅ ꯇꯧꯔꯤꯕ. ꯅꯣꯏꯗ ꯑꯗꯨꯝ ꯇꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ. ꯈꯤꯇꯁꯨ ꯇꯝꯁꯤꯜꯂꯨ. ꯍꯌꯦꯡꯅꯦ ꯅꯌꯨꯝꯗ ꯄꯥꯜꯂꯒꯅꯦ ꯑꯩꯈꯣꯏꯁꯦ ꯆꯤꯡꯊꯣꯛꯇꯅ ꯉꯥꯡꯍꯟꯗꯣꯏꯕ. ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯃꯃꯥ ꯃꯄꯥꯅ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥꯅ ꯑꯩꯁꯦ ꯉꯥꯡꯍꯟꯗꯣꯔꯤꯕ. ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ. ꯊꯨꯝ ꯆꯔꯥ 3ꯃꯨꯛ ꯊꯥꯛꯄ ꯅꯪꯗꯅ ꯍꯜꯂꯛꯀꯅꯤꯀꯣ." "ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯁꯤꯗꯤꯕ ꯕꯤꯠꯀ ꯂꯣꯏꯅ ꯇꯦꯛꯏꯃꯤ. ꯃꯤ ꯃꯣꯟꯗꯥ ꯑꯃꯗ ꯀꯦꯔꯝꯕꯅꯤ. ꯉꯥꯡꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ." "ꯏꯁꯧ ꯇꯧꯕ ꯅꯠꯇꯦꯗ, ꯈꯔꯁꯨ ꯇꯧꯁꯤꯜꯂꯨ ꯍꯥꯏꯕ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤ. ꯑꯃꯨꯛꯅꯦ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯅꯤ ꯇꯧꯔꯒꯅꯦ ꯅꯨꯄꯥꯈꯩꯗ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯕꯤ ꯂꯩꯔꯝꯅꯤ." ꯑꯁꯨꯝꯅ ꯃꯃꯥꯒ ꯈꯔ ꯉꯥꯡꯅꯔꯝꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯃꯈꯣꯏꯕꯨ ꯄꯥꯝꯖꯕ ꯇꯣꯝꯕꯒ ꯊꯦꯝꯕꯨꯡꯀꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯅ "ꯍꯦꯟꯁꯅꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯅꯪ ꯇꯛꯂꯛꯏꯁꯦ? ꯑꯩ ꯀꯞꯆꯔꯛꯁꯅꯤꯀꯣ. ꯉꯁꯤ ꯃꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯕꯨꯛꯇ ꯌꯥꯗꯦꯕ." ꯍꯦꯟꯁꯅꯥꯅ "ꯇꯥꯇꯣꯝꯕ, ꯅꯁꯥꯒꯤ ꯁꯛꯇꯝꯗꯣ ꯍꯥꯟꯅ ꯁꯛꯍꯦꯟ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯒ ꯅꯨꯄꯤꯗꯣ ꯍꯥꯏꯔꯗꯤ ꯐꯗꯧꯅꯤ. ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯣꯏꯅꯣꯕ? ꯆꯤꯔꯥꯏ ꯏꯇꯥꯡꯈꯩ, ꯅꯥꯇꯣꯟ ꯏꯆꯥꯎ ꯆꯥꯎꯏ, ꯅꯁꯛ ꯈꯨꯊꯤꯗꯨꯒ." ꯇꯣꯝꯕꯅ "ꯅꯨꯡꯁꯤꯕ ꯄꯥꯝꯕꯁꯦ ꯁꯛꯇ ꯈꯥꯏꯕ꯭ꯔꯣ? ꯑꯩꯅ ꯁꯛ ꯊꯤꯔꯤꯁꯦ ꯊꯤꯅꯤꯡꯅ ꯊꯤꯕ ꯅꯠꯇꯦ. ꯑꯩꯈꯣꯏ ꯃꯥꯅ ꯄꯣꯛꯄꯗ ꯊꯤꯅ ꯄꯣꯛꯂꯛꯄꯩ ꯈꯪꯉꯕ? ꯆꯤꯔꯥꯏ ꯇꯥꯡꯒꯤꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯕꯩꯅꯤ. ꯁꯛ ꯊꯤꯔꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯐꯖꯩꯌꯦ." "ꯇꯥꯇꯣꯝꯕ, ꯑꯩꯗꯤꯅꯦ ꯑꯊꯤꯕ ꯅꯨꯄꯥꯁꯦ ꯀꯌꯥ ꯀꯩꯗꯧꯗꯦ. ꯍꯥꯏꯗꯤ ꯄꯥꯝꯗꯦꯕ. ꯑꯩꯒꯤ ꯏꯐꯝꯗꯗꯤꯅꯦ ꯁꯛ ꯐꯖꯔꯒ ꯂꯣꯏꯔꯦ. ꯊꯃꯣꯏꯒꯤ ꯋꯥꯃꯛꯅ ꯋꯥ ꯂꯧꯗꯦ. ꯊꯃꯣꯏ ꯐꯖꯕꯕꯨ ꯀꯅꯥꯅ ꯎꯗꯣꯔꯤꯒꯦ? ꯂꯩꯁꯥꯕꯤꯅꯤꯅ ꯌꯥꯝ ꯅꯄꯜ ꯀꯥꯏ. ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯊꯤꯕꯗ ꯍꯌꯦꯡꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯌꯣꯡ ꯃꯥꯟꯕ ꯑꯃꯗ ꯊꯨꯡꯗꯣꯏꯅꯤ. ꯅꯣꯏ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯣ?" "ꯑꯍꯥꯌꯣ, ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯑꯩꯈꯣꯏꯅ ꯐꯪꯗꯣꯏ ꯅꯨꯄꯥꯁꯦ ꯃꯥꯂꯦꯝꯁꯤꯗ ꯃꯣꯏꯃꯨꯛ ꯐꯖꯕ ꯐꯪꯉꯔꯣꯏ. ꯇꯥꯇꯣꯝꯕ, ꯅꯪꯒ ꯆꯥꯟꯅꯕ ꯑꯣꯏꯅ ꯌꯦꯡꯉꯨꯔꯣ. ꯑꯊꯤꯕꯤ ꯌꯥꯝ ꯂꯩꯕꯅꯤ." "ꯅꯨꯄꯥ ꯈꯟꯕꯤ ꯂꯩꯁꯥꯕꯤ, ꯍꯌꯦꯡꯅꯦ ꯈꯜꯂꯒ ꯀꯣꯏꯖꯣꯃꯛ ꯃꯥꯏ ꯐꯪꯖꯅꯤ. ꯅꯣꯏ ꯏꯇꯥꯎ ꯊꯦꯝꯕꯣꯛ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯁꯛ ꯊꯤꯅ ꯄꯣꯛꯑꯝꯕꯁꯦ ꯌꯥꯝ ꯄꯦꯟꯗꯦ. ꯁꯛ ꯊꯤꯅ ꯄꯣꯛꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤ ꯇꯣꯝꯕꯒ ꯊꯦꯝꯕꯨꯛꯀꯗꯨ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯃꯨ ꯌꯥꯏꯁꯤꯔꯦꯟꯕꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥꯅꯤ꯫ ꯌꯥꯏꯁꯤꯔꯦꯟꯕꯤꯅ ꯃꯨꯔ ꯊꯤꯅ ꯌꯥꯕꯤꯗꯕꯅꯤ꯫ ꯃꯃꯥꯅ ꯊꯤꯅ ꯄꯣꯛꯑꯦꯅ ꯀꯞꯄꯤ ꯁꯥꯃꯨ꯫ ꯃꯃꯥꯅ "ꯏꯕꯨꯡꯉꯣ ꯁꯥꯃꯨ, ꯌꯦꯡꯅꯤꯡꯗꯦꯕ ꯌꯥꯝꯅ. ꯃꯨꯒ ꯃꯨꯔꯦ, ꯊꯤꯒ ꯊꯤꯔꯦ. ꯑꯃꯨꯛ ꯀꯞꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯏ. ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ." "ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯏꯃꯥꯅ ꯑꯩꯁꯦ ꯎꯀꯥꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯃꯤꯁꯦ? ꯃꯨꯅ ꯄꯣꯛꯄꯤꯔꯁꯨ ꯔꯥꯁꯤꯇꯪꯗꯤ ꯌꯥꯎꯍꯜꯂꯝꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯕ? ꯏꯃꯥꯅ ꯊꯤꯅ ꯄꯣꯛꯑꯝꯗꯅ ꯅꯨꯄꯤꯅ ꯌꯥꯕꯤꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯕ." "ꯅꯣꯏ ꯕꯥꯖꯤꯗ ꯍꯪꯉꯨꯁꯨ. ꯑꯩ ꯂꯧꯔꯗꯤ ꯈꯔ ꯐꯖꯒꯗꯕ. ꯌꯦꯡꯉꯨ, ꯅꯄꯥꯒꯤ ꯀꯨꯆꯤꯁꯦ ꯄꯨꯔꯥ ꯅꯉꯣꯟꯗ ꯍꯩꯖꯤꯜꯂꯤ. ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯛꯀꯅꯨꯀꯣ."
ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯑꯣ ꯕꯥꯖꯤ ꯅꯪ ꯂꯧꯗꯅ ꯀꯩ ꯆꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯅ ꯊꯤꯅ ꯌꯥꯕꯤꯗ꯭ꯔꯦ ꯃꯄꯥ ꯆꯪꯉꯛꯏ ꯀꯔꯤꯅꯣ ꯁꯥꯃꯣ ꯅꯪꯅ ꯑꯩ ꯀꯧꯔꯒ ꯄꯪꯀꯞꯇ ꯀꯞꯄꯤꯅ ꯍꯥ ꯑꯩꯁꯤꯕꯨ ꯁꯤꯈ꯭ꯔꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯑꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯁꯛꯁꯦ ꯊꯤꯅ ꯃꯨꯅ ꯄꯣꯛꯄꯤꯔꯝꯃꯦꯌꯦ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯑꯃꯠꯇ ꯌꯥꯕꯤꯗ꯭ꯔꯦꯌꯦ ꯑꯗꯨꯏ ꯀꯞꯄꯤꯕ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯀꯞꯄꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯊꯤꯕ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅ ꯁꯦꯝꯕꯤꯔꯝꯕꯅꯤꯀꯣ ꯑꯗꯨꯏ ꯁꯔꯨꯛ ꯁꯦꯜ ꯇꯥꯜꯂꯨ ꯅꯁꯥ ꯐꯧꯀꯣ ꯊꯤꯕꯨꯗꯤ ꯈꯔ ꯊꯤꯔꯦꯕ ꯑꯗꯣ ꯃꯣꯏꯅꯅꯦ ꯏꯆꯥꯁꯦ ꯃꯨꯔꯒ ꯊꯤ ꯍꯥꯏꯒꯦꯔꯥ ꯀ꯭ꯋꯥꯛ ꯃꯥꯜꯂꯦ ꯍꯥꯏꯒꯦꯔꯥ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤꯅꯦ ꯏꯆꯥꯃꯨꯛ ꯐꯖꯕ ꯂꯩꯄꯣꯟꯇꯦ ꯏꯆꯥꯗꯤ ꯎꯔꯣꯛꯀꯨꯝꯅ ꯉꯧꯋꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯥ ꯃꯈꯣꯏ ꯈꯔ ꯁꯤꯡꯖꯨ ꯆꯥꯔꯤ ꯏꯕꯣꯛ ꯄꯤꯁꯛꯀꯤ ꯁꯤꯡꯖꯨ ꯌꯣꯟꯐꯝꯗ ꯌꯥꯏꯁꯤꯔꯦꯟꯒ ꯍꯦꯟꯁꯅꯥꯒꯁꯨ ꯌꯥꯎꯔꯝꯃꯤ ꯊꯣꯏꯕꯤꯅ ꯉꯥꯏꯈꯣꯅꯤ ꯍꯦꯟꯁꯅꯥ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯀꯩ ꯄꯥꯎꯅꯣ ꯅꯪꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯌꯨꯍꯦꯟꯗꯣ ꯃꯤ ꯃꯥꯟꯗꯦꯅ ꯊꯤꯅ ꯉꯥꯡꯕꯤ ꯍꯥꯏꯅꯦ ꯍꯦꯟꯁꯅꯥ ꯐꯅ ꯄꯥꯝꯗ꯭ꯔꯁꯨ ꯐꯖꯅ ꯍꯥꯏꯕꯤꯌꯨꯀꯣ ꯅꯪ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯅꯪꯅꯗꯤ ꯋꯥꯕꯤꯔꯤꯔꯣ ꯍꯥꯏꯁꯦ ꯏꯕꯨꯡ ꯌꯨꯍꯦꯟꯗꯣ ꯃꯤꯕꯨ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯐꯨꯠ ꯏꯁꯨ ꯍꯦꯛ ꯁꯨꯗꯈꯩ ꯃꯣꯏ ꯋꯥꯔꯤ ꯇꯣꯛꯁꯤ ꯍꯥꯎꯗ꯭ꯔ ꯁꯤꯡꯖꯨꯁꯦ ꯅꯪ ꯑꯃ ꯏꯕꯦꯝꯃꯀꯣ ꯑꯁꯨꯝꯅ ꯃꯇꯥꯁꯤꯡꯗꯣ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯍꯦꯟꯁꯅꯥꯒ ꯌꯥꯏꯁꯤꯔꯦꯟꯕꯤꯒꯁꯨ ꯂꯝꯕꯤꯗ ꯍꯜꯂꯛꯏ ꯍꯦꯟꯁꯅꯥꯅ ꯌꯥꯏꯁꯤꯔꯦꯟꯕꯤ ꯏꯕꯥꯅꯤꯅ ꯄꯥꯝꯕ ꯅꯨꯄꯥꯁꯦ ꯃꯥꯂꯦꯝꯁꯤꯗꯒ ꯄꯣꯛꯇ꯭ꯔꯖꯥꯠꯂꯣ ꯌꯦꯡꯕꯅꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯏꯅꯦ ꯇꯧꯔꯤꯁꯦ ꯃꯤ ꯃꯥꯟꯗꯕ ꯉꯥꯛꯇ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗꯨꯗ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔꯒ ꯍꯦꯛ ꯊꯦꯡꯅꯔꯤ ꯃꯣꯏꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯅ ꯄꯥꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯏꯇꯥꯎ ꯂꯥꯛꯏꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯉꯁꯤꯗꯤ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯊꯦꯝꯕꯨꯡꯅ ꯆꯣꯞꯆꯅꯤꯀꯣ ꯉꯁꯤꯅ ꯅꯪꯒꯤ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯔꯥ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯁꯛꯄꯨꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨꯅꯦ ꯃꯣꯏꯅ ꯄꯥꯝꯗꯕ ꯅꯨꯄꯥꯁꯦ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤ ꯍꯥꯏꯕꯅꯤꯀꯣ ꯂꯥꯏꯕꯛ ꯌꯦꯡꯖꯧꯅꯨꯀꯣ ꯉꯁꯤꯗꯤ ꯍꯥꯏꯔꯅꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯂꯨꯝꯃꯛꯏꯁꯦ ꯑꯣ ꯑꯗꯣ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯅꯤꯃꯛ ꯍꯥꯏꯕꯗ ꯌꯥꯔꯛꯄ ꯑꯃꯗꯣ ꯑꯗꯣ ꯑꯅꯤꯃꯛꯄꯨꯗꯤ ꯄꯥꯝꯃꯦꯕ ꯌꯥꯔꯦ ꯍꯦꯟꯅꯛꯁꯨ ꯅꯃꯤꯠꯅꯤꯅ ꯏꯌꯥꯝ ꯍꯦꯛ ꯌꯥꯝꯈꯩ ꯑꯅꯤꯃꯛ ꯍꯦꯛ ꯌꯥꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯅꯤꯃꯛ ꯌꯥꯔꯛꯑꯒꯅ ꯑꯅꯤꯃꯛ ꯂꯧꯁꯤꯜꯂꯦꯗꯅ ꯑꯃꯅ ꯑꯍꯜ ꯑꯣꯏꯍꯜꯂꯅꯤ ꯑꯃꯅ ꯑꯇꯣꯝꯕꯤ ꯑꯣꯏꯍꯜꯂꯅꯤ ꯃꯈꯣꯏꯅꯤꯒꯤ ꯁꯦꯕꯥꯗ ꯑꯁ ꯑꯩꯁꯦ ꯍꯥꯏꯕꯝꯒ ꯈꯪꯗꯦꯗ ꯕꯥꯞꯅ ꯗꯣꯂꯥꯟ ꯆꯥꯕ ꯑꯅꯤꯃꯛꯀꯤ ꯑꯁꯥꯒ ꯇꯧꯔꯤ ꯑꯃꯠꯇꯁꯨ ꯐꯪꯂꯣꯏꯀꯣ ꯃꯥꯏꯅ ꯅꯤꯡꯒꯥꯏꯔꯒ ꯇꯣꯛꯁꯅꯤ ꯕꯥꯞꯅ ꯗꯣꯂꯥꯟ ꯆꯥꯖꯅꯨꯀꯣ ꯑꯁ ꯕꯤꯠ ꯊꯨꯗꯦꯛꯂꯛꯀꯅꯨꯗ ꯁꯣꯏꯗ꯭ꯔꯗꯅ ꯉꯁꯤꯗꯤ ꯂꯥꯛꯃꯤꯟꯅꯕ ꯑꯩꯁꯨ ꯑꯍꯥꯎꯕ ꯋꯥꯍꯩ ꯌꯥꯝ ꯆꯥꯗꯧꯔꯦ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯌꯧꯁꯤꯜꯂꯛꯏ ꯃꯌꯥ ꯍꯤꯒꯠ ꯍꯤꯒꯠꯅ ꯄꯨꯟꯁꯤꯕꯅ ꯑꯝꯇ ꯉꯥꯏꯈꯣꯕ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯁꯛꯍꯦꯟꯕꯤ ꯑꯅꯤ ꯍꯦꯟꯁꯅꯥꯒ ꯌꯥꯏꯁꯤꯔꯦꯟꯕꯤꯒꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯕꯨꯔꯣ ꯍꯥꯏꯁꯦ ꯃꯥꯅꯤ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯍꯥꯏꯁꯦ ꯍꯥꯏꯌꯨ ꯌꯥꯅꯤ ꯑꯗꯨꯕꯨꯔꯣ ꯏꯆꯜ ꯑꯅꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯤ ꯄꯥꯝꯖꯔꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯔꯣ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯒꯦꯗꯣ ꯌꯥꯏꯁꯤꯔꯦꯟꯕꯤꯅ ꯆꯥꯛ ꯆꯥꯕꯕꯨ ꯈꯨꯠ ꯍꯥꯝꯃꯒ ꯆꯥꯗ꯭ꯔꯗꯤ ꯍꯥꯝꯗꯅ ꯆꯥꯒꯗ꯭ꯔꯅꯤ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯛꯁꯤꯟꯅꯩ ꯍꯦꯟꯁꯅꯥꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯥꯗꯤ ꯃꯈꯨꯠ ꯍꯥꯝꯗꯅ ꯆꯥꯛ ꯆꯥꯔꯝꯅꯤꯌꯦ ꯑꯗꯨꯝꯅ ꯏꯀꯥꯏꯕ ꯄꯤꯕꯤꯅꯨ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯍꯥꯏꯖꯕꯅꯤ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕꯤꯗꯅ ꯀꯔꯦꯝꯅꯗꯨꯅ ꯂꯩꯕꯤꯔꯦ ꯀꯔꯦꯝꯅꯕꯁꯨ ꯅꯠꯆꯗꯦ ꯅꯁꯥꯒꯤ ꯐꯤꯕꯝ ꯌꯦꯡꯗꯅ ꯅꯨꯄꯤꯒ ꯍꯥꯏꯔꯤꯕ ꯑꯗꯨꯅꯦ ꯏꯆꯦ ꯐꯤꯕꯝꯅꯦꯅ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯍꯦꯛ ꯄꯥꯏꯗꯣꯏ ꯃꯥꯟꯈꯩ ꯋꯥꯆꯦꯠꯇ ꯃꯤꯍꯨꯟ ꯍꯨꯟꯕ ꯍꯦꯛ ꯃꯥꯟꯈꯩ ꯄꯩꯌꯥꯗꯒ ꯂꯣꯠꯂꯗꯤ ꯑꯃꯇ ꯎꯔꯣꯏꯕ ꯂꯥꯛꯃꯤꯟꯅꯔꯤ ꯃꯃꯥꯟꯅꯕꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯍꯨꯏ ꯆꯔꯤꯇꯠ ꯍꯦꯛ ꯃꯥꯟꯈꯩ ꯃꯥꯟꯅꯕ ꯉꯥꯛꯇ ꯋꯥꯆꯦꯠꯇ ꯃꯤꯍꯨꯟ ꯍꯨꯟꯕ ꯃꯥꯟꯒꯦꯔꯥ ꯑꯗꯨ ꯃꯥꯟꯒꯦꯔꯥ ꯑꯗꯥ ꯃꯥꯟꯒꯦꯔꯥ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯣ ꯑꯩꯈꯣꯏꯗꯤ ꯋꯥꯆꯦꯠꯇ ꯃꯤꯍꯨꯟ ꯍꯨꯟꯕ ꯅꯨꯄꯥꯁꯦ ꯄꯥꯝꯗꯕ ꯀꯣ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯈꯪꯗꯦ ꯑꯃꯇꯪꯗ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯃꯛꯇꯒ ꯍꯥꯏꯖꯤꯜꯂꯛꯑꯒ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯝꯗꯣꯏ ꯃꯥꯟꯗꯦꯅꯦꯀꯣ ꯆꯣ ꯆꯔꯥ ꯋꯥꯟꯕꯕꯨ ꯍꯩꯔꯝꯈꯤꯔꯣꯏ ꯅꯃꯤꯠꯇ ꯀꯥꯞꯊꯣꯛꯇ ꯉꯥꯏꯔꯤ ꯅꯨꯄꯤ ꯀꯥꯏ ꯅꯨꯄꯤ ꯑꯄꯥꯝꯕꯒ ꯈꯪꯕ꯭ꯔꯣ ꯅꯣꯏꯕꯣ ꯆꯔꯥ ꯋꯥꯟꯕ ꯑꯝꯇ ꯇꯝꯃꯨꯁꯣꯀꯣ ꯍꯌꯦꯡ ꯑꯗꯨ ꯍꯩꯔꯒ ꯅꯨꯄꯤ ꯀꯣꯏꯌꯨ ꯆꯣ ꯏꯕꯨꯡꯉꯣ ꯃꯆꯥ ꯀꯥꯏ ꯊꯦꯝꯕꯨꯡꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯅꯪꯅ ꯌꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯆꯠꯁꯤꯜꯂꯛꯑꯣ ꯀꯥꯟꯗꯦ ꯄꯨꯟꯁꯤꯕꯒ ꯊꯦꯝꯕꯨꯡꯒ ꯁꯥꯎꯅ ꯆꯠꯈꯤ ꯌꯥꯏꯁꯤꯔꯦꯟꯕꯤꯅ ꯏꯆꯦ ꯁꯥꯎꯔꯤꯅꯤ ꯀꯩ ꯇꯧꯔꯤꯁꯤ ꯅꯣꯛꯅꯤꯡꯗ꯭ꯔꯥ
ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯅꯨꯡꯁꯤꯅꯒ ꯍꯨꯝꯕꯗ ꯄꯥꯏꯒꯤꯗꯣ ꯌꯥꯝ ꯃꯥꯜꯂꯤ ꯁꯕꯥꯜꯁꯦ ꯃꯌꯨꯝꯔꯣꯝꯗ ꯍꯜꯂꯛꯏ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅꯤ ꯁꯅꯥꯇꯣꯟ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯍꯦꯛꯇ ꯁꯥꯏꯀꯜꯗꯨꯒ ꯄꯨꯂꯞ ꯇꯥꯁꯤꯟꯃꯤꯟꯅꯩ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯎꯔꯝꯃꯤ ꯍꯦꯟ ꯁꯅꯥꯒ ꯌꯥꯏꯁꯤꯔꯦꯟꯕꯤꯒꯗꯨ ꯁꯅꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯁꯅꯥꯇꯣꯟ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯨꯕꯒꯤ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ ꯍꯦꯟ ꯁꯅꯥꯅ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯎꯕꯗ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯎꯕꯤꯍꯧꯗ꯭ꯔꯕꯣ ꯅꯨꯡ ꯑꯃ ꯂꯩꯔꯝꯕ ꯑꯗ ꯎꯍꯧꯗ꯭ꯔꯕ ꯅꯆꯤꯟ ꯊꯤꯅꯨꯗ ꯅꯨꯄꯥ ꯑꯩꯈꯣꯏ ꯎꯕꯗ ꯅꯃꯤꯠꯇꯣ ꯊꯛꯀꯠꯇꯨꯅ ꯑꯩꯒꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯌꯨꯡꯉꯤ ꯅꯠꯇ꯭ꯔꯣ ꯆꯨꯝꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯒ ꯑꯃ ꯈꯪꯅꯔꯁꯤ ꯅꯣꯏ ꯑꯅꯤꯗꯤ ꯅꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯏꯕꯥꯅꯤꯗꯤ ꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯅꯪ ꯄꯥꯝꯗꯦꯕꯨ ꯀꯩꯒꯤ ꯄꯥꯝꯗ꯭ꯔꯤꯅꯣ ꯄꯥꯝꯃꯣ ꯅꯪꯗꯤ ꯅꯌꯥꯁꯨ ꯆꯧ ꯅꯆꯤꯟꯁꯨ ꯇꯨꯝꯃꯤꯗꯨ ꯑꯗꯨꯅ ꯄꯥꯝꯗꯦꯕ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯣ ꯌꯥꯖꯧꯔꯤꯁꯦ ꯁꯤꯅꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯌꯥꯅ ꯆꯤꯛꯑꯦꯌꯦ ꯑꯗꯨꯒ ꯆꯤꯟ ꯇꯨꯝꯃꯤꯁꯤꯅ ꯑꯩꯅ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎ ꯂꯧꯕꯤ ꯁꯥꯟꯅꯔꯛꯄ ꯑꯗꯨꯏꯅꯤ ꯌꯥꯏꯁꯤꯔꯦꯟꯕꯤꯅ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯈꯨꯠꯁꯨ ꯁꯥꯡ ꯃꯥꯟꯅꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯑꯣ ꯁꯤꯅꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯊꯥꯂꯤ ꯁꯥꯟꯅꯔꯛꯄꯗ ꯈꯨꯠ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯈꯨꯠꯁꯤꯅ ꯂꯥꯝꯃ ꯂꯥꯝꯃ ꯃꯤ ꯁꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠꯁꯤꯁꯨ ꯁꯥꯡ ꯃꯥꯟꯅꯗ꯭ꯔꯦ ꯅꯣꯏꯁꯨ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯌꯦꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥ ꯉꯁꯥꯏꯗꯒꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯄꯨꯈ꯭ꯔꯤ ꯇꯥꯁꯤꯜꯂꯨꯕꯒꯤ ꯆꯣꯠꯂꯤꯁꯦ ꯇꯩꯊꯣꯛꯅꯕ ꯐꯤ ꯄꯤꯕꯤꯒꯦ ꯀꯥꯏ ꯍꯥꯏꯗꯦ ꯅꯌꯨꯝꯗꯤ ꯁ꯭ꯋꯥꯏꯗꯩ ꯑꯣꯏꯔꯝꯅꯤꯅꯦ ꯍꯥ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯄꯨꯈ꯭ꯔꯤ ꯇꯥꯎ ꯅꯪ ꯆꯠꯂꯨ ꯀꯥꯏ ꯍꯥꯏꯒꯤꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯅꯊꯧ ꯂꯩꯇꯅ ꯀꯅꯥ ꯄꯨꯈ꯭ꯔꯤ ꯇꯥꯕꯤꯌꯣꯒꯦ ꯀꯩꯗꯧꯕꯒꯤ ꯇꯩꯊꯣꯛꯅꯕ ꯐꯤꯒ ꯄꯤꯗꯣꯏꯕ ꯂꯩꯇꯦ ꯂꯩꯇꯦ ꯐꯤꯒ ꯁꯛꯇꯥꯁꯤꯒ ꯁꯦꯝꯕ꯭ꯔꯥꯡ ꯆꯥꯖꯦꯟꯕ ꯍꯦꯛ ꯃꯥꯟꯈꯩ ꯍꯦꯟ ꯁꯅꯥꯒ ꯌꯥꯏꯁꯤꯔꯦꯟꯕꯤꯒꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯁꯅꯥꯇꯣꯟꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯍꯟꯈ꯭ꯔꯦ ꯁꯅꯥꯇꯣꯟ ꯎꯆꯦꯛꯅ ꯏꯁꯤꯡ ꯆꯣꯠꯄ ꯍꯦꯛ ꯃꯥꯟꯈꯩ ꯂꯩꯍꯧꯋꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯅꯨꯄꯤꯅ ꯃꯁꯛ ꯏꯐ ꯍꯦꯛ ꯐꯖꯈꯩ ꯃꯀꯣꯛ ꯈꯔ ꯆꯥꯛꯄ꯭ꯔꯥ ꯁꯣꯅꯣ ꯈꯔ ꯆꯨꯕ꯭ꯔꯥ ꯃꯤꯔꯣꯜ ꯊꯨꯡꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯗꯅ ꯄꯥꯈꯪ ꯑꯃꯅ ꯏꯁꯤꯡ ꯆꯣꯠꯇꯨꯅ ꯂꯩꯔꯦ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯦ ꯍꯥꯏꯔꯗꯤ ꯈꯤꯇꯪꯁꯨ ꯃꯇꯦꯡ ꯄꯥꯡꯗꯦ ꯃꯌꯥꯁꯦ ꯑꯗꯨꯝ ꯍꯤꯒꯠꯇꯨꯅ ꯂꯩ ꯍꯩꯋꯥꯅꯤꯗ ꯁꯅꯥꯇꯣꯟ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯃꯥꯒꯤ ꯄꯠꯂꯕ ꯁꯥꯏꯀꯜꯗꯨ ꯏꯜꯂꯒ ꯃꯌꯨꯝꯔꯣꯝꯗ ꯍꯟꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯆꯝꯈꯣꯟꯕꯤ ꯏꯁꯧ ꯇꯧꯔꯛꯏ ꯍꯥꯏ ꯅꯣꯏ ꯑꯅꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯔꯦꯅꯦꯍꯦ ꯂꯩꯁꯥꯕꯤꯅꯕꯨ ꯌꯥꯍꯧ ꯊꯦꯡꯕ꯭ꯔꯣ ꯍꯥ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯗꯨꯛ ꯃꯩꯔꯥ ꯀꯠꯅꯈ꯭ꯔꯦ ꯃꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯑꯄꯨꯝꯕꯤ ꯁꯥꯗꯅ ꯑꯗꯨꯝ ꯇꯨꯝ ꯂꯩ ꯍꯥꯏꯕ ꯍꯧꯒꯠꯂꯨꯅꯦꯍꯦ ꯍꯦꯟ ꯁꯅꯥ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯁꯛꯁꯦ ꯎꯕꯗꯅꯦ ꯗꯥꯎꯒ ꯌꯥꯔꯣꯏ ꯑꯃꯠꯇ ꯑꯩ ꯍꯧꯒꯠꯅꯤ ꯈꯪꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯦ ꯌꯥꯍꯧ ꯊꯦꯡ ꯑꯁ ꯏꯪꯉꯦꯅ ꯇꯧꯅꯤꯕ ꯉꯟꯅ ꯍꯧꯒꯠꯄꯗꯤ ꯇꯨꯝꯁꯤꯠ ꯐꯥꯗꯦꯅ ꯇꯧꯅꯤꯕ ꯏꯃꯥ ꯏꯆꯥꯗꯤ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯍꯨꯔꯥꯟ ꯆꯠ ꯂꯩꯔꯕ꯭ꯔꯣ ꯍꯥ ꯏꯆꯥꯗꯤ ꯃꯤꯀꯞꯀ ꯊꯣꯛꯇ꯭ꯔꯕ ꯑꯣꯏꯔꯦ ꯏꯃꯥꯅ ꯍꯧꯗꯣꯛꯄꯤꯔꯣꯏꯁꯤ ꯑꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯗ ꯑꯗꯨꯅꯦ ꯏꯃꯥꯅ ꯍꯧꯗꯣꯔꯛꯇ꯭ꯔꯗꯤ ꯁꯦ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯥ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯃꯆꯥꯅ ꯌꯦꯡꯉꯨꯅꯦꯍꯦ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠ ꯊꯣꯛꯑꯕꯅꯤꯀꯣ ꯀꯔꯤꯒꯤ ꯇꯨꯝꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯅꯤ ꯍꯜꯂꯛꯇꯣꯏꯁꯦ ꯐꯅꯁꯨ ꯉꯥꯡꯉꯦ ꯆꯩꯔꯦ ꯇꯥꯕꯤꯗꯦꯅꯦ ꯅꯣꯏꯕꯨꯅ ꯌꯨꯝ ꯄꯥꯟꯕꯗ ꯆꯟꯅꯔꯔꯣꯏꯅꯦꯍꯦ ꯌꯥꯏꯁꯤꯔꯦꯟꯕꯤꯗꯣ ꯃꯃꯥꯒ ꯃꯆꯦꯒꯅ ꯉꯥꯡꯅꯩꯗꯨ ꯇꯥꯕꯗ ꯇꯨꯝ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯏꯃꯥꯅ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯏꯆꯦꯁꯨꯅꯤ ꯉꯥꯡꯅꯒꯦꯒ ꯁꯣꯔꯣꯛꯇ ꯉꯥꯡꯅꯧꯁꯨ ꯌꯥꯗ꯭ꯔꯣ ꯍꯥ ꯃꯤꯒꯤ ꯇꯨꯝꯕꯒ ꯂꯣꯏ ꯊꯨꯒꯥꯏꯗꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯥꯅꯒ ꯑꯆꯨꯝꯕ ꯁꯥꯖꯤꯜꯂꯛꯇꯅ ꯌꯥꯍꯧꯅ ꯈꯪꯗ꯭ꯔꯤꯕ ꯏꯃꯥ ꯁꯥꯕꯤ ꯉꯥꯛꯇ ꯑꯩ ꯅꯣꯏꯒ ꯉꯥꯡꯅ ꯂꯩꯔꯒꯅꯦ ꯊꯕꯛ ꯊꯦꯡꯈꯤꯅꯤ ꯆꯥꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯒꯦ ꯆꯣ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ ꯑꯗꯨꯒꯅꯦ ꯍꯦꯟꯖꯥꯡ ꯈꯤꯇ ꯁꯦꯝꯃꯨ ꯂꯥꯎ ꯅꯄꯥ ꯊꯕꯛ ꯊꯦꯡꯉꯅꯤ ꯌꯥꯏꯁꯤꯔꯦꯟꯕꯤꯅ ꯏꯃꯥ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯀꯔꯤ ꯑꯃꯨꯛ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯏꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯕꯣꯛꯅ ꯏꯃꯥꯗ ꯌꯥꯝ ꯉꯥꯡꯉꯝꯅꯤꯀꯣ ꯑꯕꯣꯛꯀꯤ ꯃꯇꯧ ꯇꯝꯃꯒ ꯑꯃꯨꯛ ꯏꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯗ ꯉꯥꯡꯉꯤꯔꯣ ꯏꯕꯦꯝꯃ ꯅꯃꯥ ꯑꯩꯈꯣꯏꯗꯤ ꯅꯣꯏꯒꯨꯝꯅ ꯇꯧꯖꯔꯛꯇꯦꯀꯣ ꯅꯕꯣꯛꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯣꯏꯅ ꯇꯧꯊꯣꯛꯏꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯑꯣꯏꯃ ꯉꯥꯡꯅꯕꯒ ꯉꯝꯖꯗꯦ ꯊꯕꯛꯅ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯌꯥꯝ ꯈꯦꯠꯅꯩꯗ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯛꯄꯒ ꯈꯤꯔꯦ ꯅꯣꯏ ꯑꯅꯤꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯁꯦ ꯍꯥꯏꯖꯤꯜꯂꯣ ꯎꯍꯧꯗ꯭ꯔꯕꯅꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯣ ꯃꯥꯅꯕ ꯃꯃꯥꯗꯣ ꯃꯆꯥ ꯑꯅꯤꯒ ꯉꯥꯡꯅꯕ ꯇꯟꯗꯨꯅ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯝꯃꯒ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯦꯟꯖꯥꯡ ꯁꯦꯝꯕ ꯆꯪꯉꯛꯏ ꯍꯦꯟ ꯁꯅꯥꯅ ꯏꯅꯥꯎꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯑꯝꯇ ꯈꯦꯠꯂꯨꯕ ꯌꯥꯝ ꯁꯤꯡꯉꯤꯅꯦꯍꯦ ꯏꯆꯦꯗꯤ ꯈꯨꯠ ꯆꯨꯒꯗꯕꯁꯤꯅ ꯑꯩꯅ ꯇꯧ ꯀꯥꯏ
ꯉꯝꯃꯣꯏ ꯏꯆꯦ ꯇꯧ ꯍꯥꯏꯕ ꯁꯛꯄꯁꯦ ꯑꯃꯠꯇ ꯂꯧꯔꯣꯏꯗꯕꯅꯤ ꯈꯨꯖꯤꯟꯁꯦ ꯆꯨꯒꯤꯅꯤꯡ ꯇꯧꯅꯤꯕ ꯉꯔꯥꯡ ꯁꯪꯗ ꯉꯥꯏꯔꯤ ꯈꯨꯖꯤꯟꯁꯤ ꯃꯆꯥ ꯑꯅꯤꯅ ꯌꯣꯡꯆꯥꯛ ꯈꯦꯠꯄꯒꯤ ꯏꯟꯆꯤꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯥꯗ ꯃꯤꯠ ꯅꯥꯔꯗꯨꯅ ꯌꯥꯔꯦ ꯆꯪꯈ꯭ꯔ ꯌꯦꯡꯅꯤꯡꯗꯦ ꯑꯩꯅꯦ ꯏꯇꯣꯝ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯈꯨꯠ ꯆꯨꯅꯤ ꯀꯥꯏ ꯑꯇꯟꯕ ꯃꯤ ꯈꯛꯇꯪꯅꯅꯦ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯑꯗꯨꯝ ꯇꯧꯅꯤ ꯑꯩ ꯈꯦꯠꯆꯍꯧꯔꯒꯦ ꯏꯃꯥꯗꯤ ꯌꯥꯝ ꯐꯕꯅꯦꯕ ꯆꯦ ꯂꯥꯛꯑꯣ ꯀꯦꯔꯨꯔꯁꯤ ꯅꯣꯏ ꯑꯅꯤꯅ ꯇꯟꯗ꯭ꯔꯤꯁꯦ ꯆꯥꯕꯗꯪꯅꯤ ꯆꯥꯕꯁꯤꯗꯒ ꯈꯨꯠ ꯆꯨꯅꯤ ꯆꯥꯗ꯭ꯔꯗꯤ ꯐꯗꯧꯕ ꯃꯁꯤꯗꯩꯁꯤꯗ ꯑꯍꯥꯎꯕ ꯍꯦꯟꯖꯥꯡꯅ ꯆꯥꯅꯤꯡꯂꯤꯕ ꯊꯕꯛꯅ ꯈꯤꯇꯪ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗ ꯑꯗꯨ ꯇꯧꯔꯤꯒ ꯑꯗꯥ ꯇꯧꯔꯤꯒ ꯅꯨꯡꯁꯤꯠ ꯃꯀꯣꯡꯉꯤ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯨ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦ ꯆꯠꯂꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤ ꯍꯦꯟꯁꯅꯥꯒ ꯄꯨꯔꯦꯜꯒꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯨꯔꯦꯜꯅꯗꯤ ꯍꯦꯟꯁꯅꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯦꯟꯁꯅꯥꯅꯗꯤ ꯄꯨꯔꯦꯜꯕꯨ ꯄꯥꯝꯗꯦ ꯄꯥꯝꯗ ꯑꯗꯨꯝꯗꯤ ꯈꯪꯅꯔꯝꯃꯤ ꯄꯨꯔꯦꯜꯅ ꯍꯦꯟꯁꯅꯥ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯀꯩꯅꯣ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯁꯣꯟꯖꯤꯜꯂꯛꯑꯦ ꯑꯗꯨꯅ ꯃꯃꯧ ꯄꯥꯝꯃꯤ ꯄꯨꯔꯛꯑꯣ ꯍꯥꯏ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯔꯥ ꯉꯝꯃꯣꯏꯗ ꯑꯗꯨꯕꯨ ꯋꯥꯅꯤ ꯅꯪ ꯉꯝꯃꯔꯣꯏ ꯑꯩꯁꯨ ꯇꯥ ꯄꯨꯔꯦꯜꯗ ꯀꯩꯅꯣꯝꯇ ꯍꯥꯏꯅꯤꯡꯕꯅꯤ ꯀꯩꯅꯣ ꯍꯥꯏꯌꯨ ꯑꯩꯗꯣ ꯏꯕꯨꯡꯒ ꯇꯣꯛꯅꯅꯤꯡꯉꯤ ꯏꯕꯨꯡꯁꯦ ꯀꯌꯥ ꯈꯣꯏꯗꯥꯗꯦꯕ ꯑꯣ ꯑꯗꯨꯔ ꯍꯥꯏꯒꯦ ꯍꯥꯏꯁꯦ ꯃꯥꯅꯦ ꯀꯨꯏꯔꯛꯑꯕꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯁꯦ ꯑꯗ ꯉꯝꯗ꯭ꯔꯕ ꯏꯕꯨꯡꯁꯦ ꯌꯥꯝ ꯋꯥꯡꯃꯜꯂꯦꯕ ꯑꯩꯗꯤ ꯑꯩꯉꯣꯟꯗꯩ ꯍꯦꯟꯅ ꯋꯥꯡꯕ ꯅꯨꯄꯥꯁꯦ ꯄꯥꯝꯗꯦꯕ ꯑꯣ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯗꯨ ꯌꯧꯔꯗꯤ ꯐꯔꯦ ꯅꯪꯒꯤ ꯋꯥꯈꯜꯅꯕꯨ ꯑꯗꯨ ꯌꯧꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯛ ꯅꯨꯡꯁꯤꯕꯒꯤ ꯅꯐꯝꯗ ꯐꯅ ꯈꯪꯉꯒ ꯂꯥꯛꯄꯅꯤ ꯅꯪꯅ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯤ ꯉꯁꯤꯗꯤ ꯅꯆꯤꯜꯃꯛꯅ ꯍꯥꯏꯔꯤ ꯃꯤꯅ ꯄꯥꯝꯗ꯭ꯔ ꯄꯣꯠꯇ ꯀꯩ ꯍꯥꯏꯔꯨꯅꯤ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯃꯤꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯅꯨꯄꯥꯗ ꯌꯥꯝ ꯈꯜꯂꯤꯁꯦ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯕ ꯀꯌꯥꯝ ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯊꯨꯡꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤ ꯄꯨꯔꯦꯜ ꯋꯥꯏ ꯍꯦꯛ ꯁꯪꯉꯤꯗ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥ ꯌꯥꯎꯅꯈ꯭ꯔꯦ ꯍꯦꯟꯁꯅꯥꯒ ꯌꯥꯏꯁꯤꯔꯦꯟꯒꯗꯤ ꯅꯨꯄꯥ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤ ꯍꯦꯟꯁꯅꯥꯒꯤ ꯃꯇꯥ ꯊꯣꯏꯕꯤꯗꯨ ꯃꯆꯥꯅꯨꯄꯥꯗꯨ ꯄꯥꯝꯗꯨꯅ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯩ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯍꯣꯏ ꯍꯦꯟꯁꯅꯥ ꯏꯃꯥꯕꯣ ꯍꯦꯟꯁꯅꯥ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ ꯍꯩꯃꯥ ꯏꯇꯥ ꯂꯥꯛꯏꯗꯅ ꯑꯉꯥꯡꯒꯁꯦ ꯌꯥꯝ ꯆꯥꯎꯔꯝꯃꯤꯅꯦ ꯑꯕꯨꯡ ꯃꯆꯥ ꯁꯦ ꯑꯩ ꯑꯝꯇ ꯄꯝꯒꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯃꯥ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃꯥ ꯊꯣꯏꯕꯤꯌꯥ ꯅꯪ ꯂꯥꯛꯏꯗꯅ ꯌꯦꯡ ꯃꯤꯗꯤ ꯑꯉꯥꯡꯕꯨꯛ ꯆꯥꯎꯔꯤ ꯅꯪꯗꯤ ꯃꯁꯤꯗꯩꯁꯤꯗ ꯋꯥꯒ ꯍꯥꯏꯅꯤꯡꯗꯦꯕ ꯊꯣꯏꯕꯤꯌꯥ ꯅꯇꯥꯁꯤ ꯈꯤꯇ ꯋꯥꯔꯤ ꯁꯥꯔꯝꯃꯨ ꯏꯃꯥꯁꯨ ꯂꯥꯛꯀꯦ ꯅꯣꯏꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤꯅ ꯊꯤꯜꯂꯛꯄ ꯈꯨꯗꯩꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯤ ꯏꯇꯥ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯈꯜꯂꯤꯕ꯭ꯔꯣ ꯑꯁ ꯌꯥꯔꯔꯣꯏꯀꯣ ꯆꯍꯤꯗꯣ ꯍꯧꯖꯤꯛ ꯅꯨꯄꯥ ꯈꯟꯕꯩ ꯃꯇꯝ ꯅꯠꯇꯦ ꯊꯣꯏꯕꯤꯌꯥ ꯑꯁ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯁꯦ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯕ ꯈꯪꯗ꯭ꯔꯦꯗ ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯠꯇꯦ ꯑꯩ ꯆꯠꯂꯦꯀꯣ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯦꯟꯁꯅꯥꯒꯤ ꯃꯅꯦ ꯇꯣꯝꯕꯤꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯏ ꯑꯣꯏꯅꯃ ꯑꯩ ꯂꯥꯛꯏꯌꯦ ꯆꯪꯈꯣꯟꯕꯤ ꯊꯣꯛꯂꯛꯏ ꯍꯦꯟꯁꯅꯥꯁꯨ ꯍꯩꯃꯥ ꯏꯕꯦꯝꯃ ꯂꯥꯛꯏꯗꯅ ꯀꯩꯗꯧꯔꯒꯦ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯏꯗꯨꯅ ꯏꯅꯝꯃ ꯑꯩꯅ ꯉꯁꯤꯒ ꯄꯥꯎ ꯄꯨꯔꯛꯏꯕ ꯅꯨꯄꯥꯁꯤ 19 ꯁꯨꯔꯕꯅꯤ ꯁꯤꯒ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯅꯨꯄꯥꯒ ꯑꯃꯠꯇ ꯊꯤꯔꯔꯣꯏ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯃꯥꯏ ꯑꯣꯏꯖꯔꯁꯅꯤ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤ ꯁꯤꯠꯇꯕꯤꯗ ꯁꯣꯏ ꯑꯣꯏꯔꯅꯤ ꯅꯨꯄꯥ ꯑꯃ ꯍꯥꯏꯔꯨꯅꯤ ꯃꯆꯤꯟ ꯇꯨꯝꯃꯦꯒ ꯃꯁꯛ ꯊꯤꯒ ꯃꯨꯏꯒ ꯅꯦꯝꯃꯤꯒ ꯋꯥꯡꯉꯤꯒ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯈꯪꯗꯦꯗ ꯃꯣꯏꯒꯤ ꯋꯥꯁꯦ ꯏꯅꯝꯃ ꯍꯟꯗꯛꯇꯤ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯆꯍꯤꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ ꯌꯥꯏꯁꯤꯔꯦꯟꯕꯤꯕꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯅꯤ ꯍꯦꯟꯁꯅꯥꯗꯤ ꯆꯍꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤ ꯈꯟꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ ꯃꯤ ꯏꯅꯦ ꯀꯃꯥꯏ ꯇꯧꯒꯦ ꯅꯨꯄꯥꯗꯨꯕꯣ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯌꯥꯔꯦꯀꯣ ꯌꯥꯝ ꯈꯜꯂꯅꯨ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯑꯃ ꯐꯪꯉꯗꯤ ꯌꯥꯔꯦ ꯍꯌꯦꯡ ꯑꯝꯇ ꯎꯅꯣ ꯏꯅꯦꯁꯤꯡꯒꯤ ꯍꯟꯗꯛꯀ ꯑꯩ ꯆꯣꯞꯄꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯒ ꯁꯦꯝꯃꯔꯣꯏ ꯑꯗꯨ ꯏꯅꯦ ꯅꯨꯄꯥꯗꯨ ꯄꯥꯈꯪꯂꯣ ꯄꯥꯈꯪꯗꯤ ꯅꯠꯇ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯃꯤ ꯁꯥꯎꯅꯕꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯌꯨꯝ ꯃꯀꯩꯒꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯗ ꯂꯩꯔꯗꯤꯅꯦ ꯅꯪ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯆꯥ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯥꯅꯅꯦ ꯅꯨꯄꯤ ꯑꯃ ꯁꯤꯜꯂꯨꯅ ꯍꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗ ꯏꯃꯧꯒꯤ ꯁꯦꯝꯕꯤꯔꯒꯦ ꯈꯜꯂꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯥꯛꯏꯅꯤ ꯄꯥꯈꯪ ꯅꯠꯇꯦ ꯍꯥꯏꯕ ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯗꯨ ꯑꯗꯥ ꯑꯃꯨꯛ ꯇꯧꯔꯒ ꯂꯩꯔꯅꯨ ꯑꯃꯕꯨ ꯐꯪꯉꯗꯤ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯣꯏꯅꯦ ꯑꯩ ꯌꯦꯡꯉꯒꯦ ꯑꯩ ꯎꯅꯔꯒꯦ ꯅꯪꯒꯤ ꯃꯨꯛ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯇꯧꯔꯛꯀꯅꯨꯀꯣ ꯏꯅꯦꯕꯨ ꯏꯀꯥꯏꯕ ꯄꯤꯔꯅꯨ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯩꯅ ꯆꯣꯞꯄꯤꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯅꯦꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯦꯅ ꯁꯤꯜꯂꯝꯕ ꯀꯣꯛꯄꯥꯠꯀ ꯎꯅꯔꯝꯃꯤ ꯍꯦꯟꯁꯅꯥꯒ ꯀꯣꯛꯄꯥꯠ ꯋꯥꯈꯜꯗ ꯈꯟꯖꯩ ꯃꯁꯛꯇꯤ ꯌꯥꯏꯅꯦ
ꯏꯅꯦꯅ ꯑꯩꯒꯤꯗꯃꯛ ꯁꯤꯟꯕꯤꯕ ꯅꯨꯄꯤꯗꯣ ꯑꯣꯏꯗꯣꯏꯔꯥ? ꯍꯦꯟ ꯆꯅꯥꯅ ꯀꯔꯤ ꯈꯨꯍꯥꯏꯅꯣ ꯍꯥꯎꯇꯦꯍꯦ ꯍꯦꯛ ꯍꯧꯕꯒ ꯃꯥꯅꯦ ꯁꯣꯝꯁꯨ ꯏꯅꯦꯅ ꯍꯥꯏꯕ ꯅꯨꯄꯤꯅ ꯂꯪꯊꯣꯛꯄꯤꯔꯝꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ? ꯋꯥꯇꯥꯕꯛꯇꯤ ꯃꯥꯅꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯍꯦꯟꯆꯅꯥ ꯍꯥꯏꯗꯥꯏ ꯑꯩꯒꯤ ꯃꯤꯡꯅ ꯀꯣꯛꯄꯥꯠ ꯑꯁ ꯃꯤꯡꯕꯨ ꯀꯣꯛꯄꯥꯠ ꯑꯩ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯤꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯑꯣꯟꯊꯣꯛ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯅꯣꯏꯒꯤ ꯃꯃꯥ ꯕꯕꯥꯗꯨꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯗꯨꯕꯨ ꯃꯤꯡꯅꯦꯅ ꯊꯣꯜꯂꯤꯗꯣ? ꯀꯩꯗꯧꯒꯦ ꯃꯤꯡꯕꯣ? ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯣꯛ ꯈꯔ ꯄꯥꯠꯂꯤ ꯑꯗꯨꯏ ꯀꯣꯛꯄꯥꯠ ꯀꯧꯕꯅꯤ. ꯍꯩꯅꯗꯦꯍꯦ. ꯑꯗꯣ ꯏꯅꯦꯅ ꯍꯥꯏꯕꯗꯣ ꯌꯥꯔꯕ꯭ꯔꯣ? ꯌꯥꯗ ꯌꯥꯔꯣꯏꯀꯣ? ꯑꯁ ꯑꯩ ꯍꯌꯦꯡ ꯏꯅꯦꯗ ꯍꯥꯏꯔꯛꯑꯒꯦ. ꯑꯩ ꯆꯠꯂꯦ ꯊꯦꯡꯉꯤ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯦꯟꯆꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯜꯂꯛꯏ. ꯃꯤꯡꯕꯨ ꯀꯣꯛꯄꯥꯠꯏ. ꯃꯁꯛꯅꯦꯅ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡ ꯍꯤꯛꯃꯟꯒꯦ. ꯄꯥꯝꯗꯦ ꯑꯁꯤꯕꯨ ꯅꯨꯄꯥꯅꯤ ꯑꯩ ꯉꯝꯖꯔꯣꯏ. ꯀꯣꯛꯄꯥꯠ ꯃꯇꯣꯝꯇ ꯍꯩꯖꯍꯧꯏ. ꯃꯇꯥ ꯑꯃꯅꯤꯅꯦ ꯋꯥꯔꯤꯕꯨ ꯁꯥꯗ꯭ꯔꯦ ꯍꯦꯛꯇ ꯆꯠꯀꯦ. ꯇꯝꯅꯕꯕꯨꯛ ꯅꯪꯍꯧꯗꯦꯗꯨ ꯇꯧꯔꯤꯅꯦ. ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏ. ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯒꯤ ꯍꯧꯅꯕꯤ ꯃꯀꯣꯛꯁꯤꯁꯨ ꯂꯤꯔꯝꯃꯅꯤ. ꯌꯥꯗ꯭ꯔꯦ ꯂꯣꯏ ꯆꯥꯛꯏꯅꯦ. ꯍꯦꯟꯆꯅ ꯃꯅꯦ ꯍꯣꯏꯗ ꯁꯥꯎꯅ ꯆꯪꯉꯛꯏ. ꯑꯣ ꯏꯅꯦ ꯑꯩ ꯂꯥꯛꯑꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ. ꯍꯩꯃꯥ ꯏꯃꯧ ꯂꯥꯛꯏꯗꯅ ꯀꯃꯥꯏ ꯇꯧꯔꯦ ꯎꯅꯔꯨꯔꯕ꯭ꯔꯣ? ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯕꯅꯤꯗ ꯅꯅꯦꯅ ꯁꯦꯝꯕꯗ ꯆꯥꯡ ꯇꯥꯗꯕꯅꯤꯗ. ꯌꯥꯝ ꯆꯥꯡ ꯇꯥꯗ꯭ꯔꯦ. ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤꯅꯦ ꯐ꯭ꯔꯤꯗ ꯄꯤꯒꯦꯕꯨ ꯄꯥꯝꯗ꯭ꯔꯦ. ꯏꯅꯦꯒꯤ ꯍꯦꯛ ꯑꯣꯏꯔꯣ. ꯑꯣ ꯇꯧꯔꯦꯗꯅ ꯑꯃꯨꯛ. ꯍꯦ ꯅꯪꯁꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯈꯟꯕꯩ ꯃꯇꯝ ꯅꯠꯇ꯭ꯔꯦꯅꯦꯍꯦ. ꯑꯩꯁꯨ ꯑꯗꯨ ꯈꯪꯗꯅ ꯎꯅ ꯆꯠꯂꯤꯅꯤ. ꯑꯗꯨꯒ ꯃꯃꯤꯡꯗꯣ ꯇꯥꯕꯗ ꯎꯒꯤꯗꯨꯝ ꯇꯧ. ꯃꯤꯡꯕꯨ ꯀꯣꯛꯄꯥꯠ ꯑꯩ. ꯃꯁꯛꯇꯨꯁꯨ ꯌꯥꯝ ꯊꯤ. ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯏꯅꯦ. ꯑꯩꯅꯦ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯨꯄꯥ ꯁꯨꯡꯁꯦꯝ ꯍꯦꯛ ꯁꯦꯝꯃꯔꯣꯏꯍꯦ. ꯅꯣꯏꯀꯣ. ꯍꯦ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯈꯩꯗꯤ ꯃꯆꯥ ꯃꯁꯨꯗꯤ ꯂꯣꯏ ꯆꯥꯎꯈ꯭ꯔꯦꯅꯦ. ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯅꯨꯄꯥꯒ ꯈꯜꯂꯒ ꯂꯩꯔꯗꯅ ꯃꯤꯡꯕꯨ ꯀꯩꯗꯧꯒꯦ ꯍꯥ? ꯑꯣ ꯄꯥꯝꯗꯦ ꯈꯔ ꯍꯥꯏꯕꯤꯈꯣ ꯏꯅꯦꯅ. ꯑꯩ ꯆꯠꯂꯦ. ꯅꯨꯡꯗꯥꯡꯅꯤ. ꯍꯦꯟꯆꯅꯥꯒ ꯌꯥꯏꯁꯤꯔꯦꯟꯕꯤꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯍꯦꯟꯆꯅꯥꯅ ꯌꯥꯏꯁꯤꯔꯦꯟꯕꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯍꯤ 30 ꯁꯨꯔꯦꯀꯣ. ꯅꯪꯕꯨꯗꯤ ꯆꯍꯤ 15 ꯈꯤꯇꯪ ꯁꯨꯗ ꯉꯥꯏꯔꯤꯕꯅꯤꯅ ꯐꯩꯅꯦ. ꯅꯆꯦꯁꯦ ꯌꯥꯗ꯭ꯔꯦꯅꯦꯍꯦ. ꯏꯆꯦ ꯅꯪ ꯁꯨꯝ ꯅꯨꯄꯥ ꯈꯜꯂꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ. ꯍꯦꯛ ꯐꯪꯕꯒ ꯆꯦꯜꯍꯧꯔꯣꯀꯣ. ꯑꯗꯣ ꯏꯆꯦꯅ ꯄꯥꯝꯃꯤ ꯅꯨꯄꯥꯁꯤ ꯀꯔꯝꯕꯅꯣ? ꯑꯩꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ. ꯃꯁꯛꯀ ꯐꯖꯕ, ꯆꯨꯝ ꯐꯤꯔꯥꯜ ꯆꯥꯕ, ꯁꯦꯜꯒ ꯄꯥꯏꯕ, ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯟꯕ, ꯅꯨꯄꯤꯒ ꯂꯨꯅ ꯇꯧꯕꯤꯕ, ꯌꯦꯡꯉꯨ ꯈꯨꯗꯤꯡꯗ ꯑꯃꯠꯇ ꯋꯥꯠꯇꯕ, ꯂꯣꯏꯅ ꯐꯖꯕ ꯅꯨꯄꯥꯗꯨ ꯄꯥꯝꯃꯦ. ꯃꯥꯟꯅꯔꯤꯅꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯒꯤ ꯋꯥꯈꯜꯒ. ꯅꯤꯡꯊꯦꯝꯕꯅ ꯀꯧꯔꯛꯏ ꯆꯥꯛꯈꯨꯝꯗꯒꯤ ꯃꯆꯥꯁꯤꯡꯗ. ꯑꯣ ꯁꯨꯅꯤꯡꯗꯕꯤ ꯏꯆꯥꯅꯤ ꯆꯥꯛ ꯇꯥꯛꯑꯦ ꯂꯨꯛ ꯍꯥꯕꯤꯔꯁꯤ ꯂꯥꯛꯑꯣ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯅꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ ꯑꯃꯅ ꯑꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯆꯪꯈꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯨꯄꯥ ꯌꯥꯝ ꯈꯜꯂꯤꯗꯅ. ꯅꯨꯄꯥ ꯈꯜꯂꯤꯉꯩꯗ ꯅꯨꯄꯥ ꯐꯪꯗ꯭ꯔꯦꯌꯦ. ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤꯗꯨ ꯑꯣꯏꯔꯕꯅꯤ. ꯃꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ. ꯑꯃꯅ ꯑꯃꯨꯛ ꯍꯣ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨꯅꯦ ꯌꯥꯝ ꯅꯨꯄꯥ ꯈꯜꯂꯤ. ꯊꯤꯒ ꯐꯖꯩꯒ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤ. ꯃꯁꯛ ꯐꯖꯔꯦ ꯀꯥꯏ ꯇꯧꯖꯔꯤꯅꯤ. ꯑꯩꯗꯤ ꯅꯨꯡꯁꯤꯗꯕꯅ. ꯁꯛꯁꯦ ꯑꯗꯨꯝ ꯐꯖꯔꯒꯗꯤ ꯂꯩꯔꯣꯏꯗꯅ. ꯅꯨꯄꯥꯗꯒꯁꯦ ꯊꯤꯅ ꯉꯥꯡꯕꯤ ꯍꯥꯏꯕꯅꯤ. ꯀꯩꯅꯣꯝꯒꯤ ꯃꯆꯥꯅꯤ ꯑꯅꯤꯗꯣ. ꯃꯃꯥꯒ ꯃꯄꯥꯒꯅ ꯐꯔꯤꯕ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯡꯗꯨ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯥꯔꯤꯅꯤ. ꯀꯩꯁꯨ ꯈꯨꯝꯗꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯍꯦꯟꯆꯅ ꯅꯣꯛꯑꯒꯗ ꯂꯩꯕ ꯃꯥꯏꯊꯣꯡꯗꯣ ꯉꯁꯤꯗꯤ ꯏꯁꯨꯛ ꯁꯨꯛꯊꯅ ꯌꯥꯏꯁꯤꯔꯦꯟꯗ ꯍꯥꯏꯔꯛꯏ. ꯏꯆꯦꯒꯤ ꯏꯕꯦꯝꯃ ꯅꯆꯦꯁꯦ ꯃꯄꯥꯜ ꯊꯣꯛꯄꯕꯨ ꯉꯝꯗ꯭ꯔꯦ. ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯁꯦ ꯌꯥꯝ ꯋꯥꯏꯀꯣ. ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯃꯣꯏꯅ ꯉꯁꯥꯏ ꯍꯥꯏꯅꯍꯧꯕꯒꯤ ꯋꯥꯈꯜꯃꯨꯛ ꯁꯣꯟꯊꯔꯤꯔꯣ? ꯃꯤ ꯋꯥ ꯉꯥꯡꯅꯔꯤꯁꯤꯡꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ, ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ. ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯆꯦ. ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯅꯦ? ꯌꯥꯝꯁꯨ ꯇꯣꯟꯗ꯭ꯔꯥ? ꯉꯟꯅ ꯃꯌꯨꯝ ꯄꯥꯜꯂꯒꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯌꯥꯝ ꯈꯠꯂꯦ ꯍꯥꯏꯕꯤꯕ. ꯑꯗꯨꯒ ꯊꯦꯡꯅ ꯂꯩꯁꯥꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯒꯅ ꯁꯤꯠꯇꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤꯅꯤꯅ ꯊꯤꯅ ꯍꯥꯏꯕꯤꯕꯀꯣ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ. ꯏꯆꯦ ꯑꯩ ꯉꯁꯤꯗꯤ ꯈꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯅ ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯇꯥꯛꯇꯦꯗꯣ. ꯅꯣꯡꯄꯥꯜ ꯅꯥꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ. ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇ ꯈꯛ ꯉꯥꯎꯕꯀꯣ. ꯑꯩꯅ ꯀꯌꯥꯝ ꯐꯖꯗꯅ ꯃꯤꯕꯨ ꯁꯤꯗꯕ. ꯑꯗꯨ ꯁꯣꯏꯒ ꯁꯣꯏꯗꯦꯒ ꯊꯤꯅ ꯉꯥꯡꯕꯤꯈꯤ. ꯍꯩꯃꯥ ꯏꯆꯦ ꯅꯪꯕꯨ ꯇꯣꯛꯑꯣꯗ ꯀꯩꯗꯧꯒꯦ? ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯗꯤ ꯑꯩꯅ ꯊꯤꯒ ꯐꯖꯩꯒꯅ ꯇꯧꯔꯤꯀꯥꯟꯗ ꯇꯣꯛꯑꯦꯗꯣ. ꯈꯜꯂꯒ ꯀꯣꯏꯖꯣꯝꯕ ꯊꯨꯡꯉꯦꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯇ ꯁꯣꯏꯗ꯭ꯔꯕꯅꯤ. ꯑꯁ ꯏꯆꯦ ꯁꯤꯃ. ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯅꯣꯡꯃ ꯍꯦꯟꯆꯅ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ. ꯃꯃꯤꯡꯅ ꯐꯛꯆꯥꯎ ꯀꯧꯏ. ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯄꯥꯈꯪ ꯍꯅꯨꯕꯅꯤ. ꯐꯛꯆꯥꯎ ꯋꯥꯈꯜ ꯑꯃꯗ ꯃꯣꯟꯗꯥꯒ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯅꯤ.
เฮนชนะสุขธนาลักปดูอุบดาพักเจ้านายามขังนาบมีดองนักเกาหลีอีเจลว่าเขายำนันงไงแต่เนจัดลิตบุใครตัวเวียวเกคนเจลดูตาบดาเฮนชนะนงขลักตัวนี้ยิงหลักตัวน่ะพักเจ้าต้องมันยิงตัวนั่นเลยฮันุบามานะอีจันไก่สักตาสิกะอีคุยคุยไก่นรกกับทุกจมันนั่งบ่ฮันุบะนั่งในงอนดาอีจันกันดีไก่เนาะฮะฮันุทั้งนั้นมีต่อยามเงามังนักคนน่ะมาพังตัวรับนี่ปูสิเฮ้ยระอีปูกันที่เกาหลีกันดูดบิดกันเลยเตะอีดาฮันุบันวันเดียอีปูเกาหลีตาตะเกาไก่ให้หรอไก่หนูขังดิไอจัดเกษว่าขยำหนูไอติเฮ้ยตาโดยในเกาหลีอิสยามให้นาดิเฮอาหารในไก่สิดิฮันุรัสบะขังนี่ไก่นั่งชิลล์สาบินะจ๊ะอีบานี่ทำไมตีน่ะไปใหญ่ไก่หนูกะเรียอีป้าได้เห็นอาหารลอยประมาณน่ะฮันุรัสอาหารลอยสุเจ็ดลมฮันุมันอุปปะขังนี่นั่งยาดริจัดเลยซุ่มว่าอย่างงั้นก็ตันเลยบ่ไอเฮาจีนุปาขเลยไม่ตำนัดติไอน้ำมาทาซาริเสียนุปาพังดับไอนี่กว่าไอสิละดียาริฮันุเกระอาลไปเกระสิเดเฮตตาอิเลชินดับยาดิจะเลยกว่าตาดาไก่น้ำตั้งจักิตาดสิบูจะฮิกยาสุรกิเฮาเนี่ยตาดไก่เกาหลีภาษีดีทำไมเด็กก็ว่าเขากระแสน่าหาอวยถุยนี่ไอ้บุตรีจะฮิยามดิดราคิดตั้งไงดิยามดับนี่ยามดิดราให้บ้าลอยเลยนะไก่ลอยกันให้เสียไก่ชิลอยดิเฮ้ยดาไก่ดาวิกนุปาบุพังอดียาริไอค่อยป้าบได้ดีพยาอวยถุยชินะฮัลลิเนี่ยไอ้กี่อวยกี่ตาลอยอวยบีระเกระอีตุ้มเดซุ่มน้ำหังเล็กเลยภาษานุ่งไอติไอบูลูนเตาบังงำกระโดมวยตาดิอีปูไอกี่คุดังเซไปบีโรอดูกันในยุมดับบีโรไอเสียนั่งกีตาลอยอวยฮันบีโรเล่าเจลชิซานาบีเห็นชนะนุปาพังอักตาบดกีฮันุบนุปาเดเซนกีพังเอาเรื่องมาตากูอายุนี้นิ่งเทมบักจังคนบิกดูวาริสารีมาปูรอยปนะกรีนั่งกินจ้าฮันนัตาวริเซไอ้ที่ไกลมันก็ไอ้งอนเด็กเห็นฮันบนุปาดูนัตรดีไล่จับจ้าละให้บันิดาฮันุบดูอียาวด้วยบ้าฮันุบอยเกระอามาบุพังเดนมายังปานคิดด้วยเสพาระบันมีน่ะสิตาบิให้ด้วยชรุอีบานิโซหยิงซีบังงำนิดนะมวยเนี่ยมายังมาไกลปาลฮาวรดียนังกูไอ้ให้บังกับขังเจดาอาศัยให้ตัวเนี่ยจังคีมาปาดูมาโกหัวตัวน่ะเห็นชนะพายเจ้าตะลุห้องครีมาตำคาราฮาวครียายสิเรนบีมาตอมดาอิสิงสกปทกเลยยายสิเรนน่ะเทงนาบนุปาดามิจิขัดจิลีไอ้กิมิจิเสียมาเท่าตัวเจเนี่ยฮันดินุปามายามสินะคุยเรียนมาซาไปรำมันเขาจิกน่าฮันน่ะเผายิงบีรักตีเนี่ยพัดจะคราบอิงอนชิดายายสิเรนน่ะนุปาไกด์ดาทีเนี่ยทีนังงังบีบัดกี้นุปายามบนะมวยเดลักน่ะบัดลียายสิเรนบีบุนุชิเดสุปามาสุไอ้นังงังมันดนะนุปามายามเสียไอ้อุบัติกีระมาลเอามามิจิขัดจินแกอาศัยให้ดูนะมิจิขัดจิลีให้มายิงอักตีฮันน่ะบอกอิสิงศกตัวนักขลักปดาอีโบปิสักเทงไกนารมียายสิเรนบิดายายสิเรนบินาดับตัวตัวน่ะศกดิศกตัวน่ะไอ้หอยมาหน้าบันยาดเรลอยนักไกเรอีเบมาโซโปรมีตัวมาขาดยิงเลยก็จะเลยดิพอดบ่น้องทักได้ยิงเลยก็จะเลยอะดูดิตัวตาบ่สิบอยเนี่ยตัวนิ่งตัวโปรฮะยายสิเรนบินานุปาขันมันบัดกี้นุปามาตันให้รักเกจบันีจะฮิยามเดรโซยายสิเรนบิวาคัลดาไอเสียยมปานิอดุนานุปาสิเฮตพาระเกอาสมเนอีโบปิสักโตยายสิเรนบินาตาเต่าตัวเนอีรังเต่าชิลากาขังนารามีมาคอยอันนี้นะขังนารักปดูนมิตรเรนนิคิตังไงรีอีโบปิสักกะอุนาบะอาหุมหลักตังไงรีนงดังไวรัมนีอีโบปิสักกะยายสิเรนบิกาดูคุลกิปุครีมาปาดาวาริสันนารีนังกินามิงเสียอีโบปิสักนัตรดีก้าวนิงไงเล็กตระบอกฮะฮันุบกิมิงเกาลิเสียพักเจ้าวาคัลดานุปีกับพังดบกะจะฮีก็ยำสิลักปกะมุสินุปีเสียตาตาวรกันเล่าได้ยาดเรมีนะฮันุบะปักขังอริบะให้ด้วยชรุปุดิไกวาคัลคัลลิโนมีนะฮังนิสิดิคมเดมิงบุกไกโดเกหอยดามิงบุกไกโดเวเกอะดอไกกิโนนังน่ะโดมตุปีอุปสิลักกันเลยดิโดนังกินะสักตัวภาษาหน้าอิวบพังดิตุปีตัวนั้นมิโตลอยนักคมจินครีนาตอนกันนะจินกระดังนี่อุริบะนังเสียไอนักขันบดาปักขังบุมันจิลักเจฮันุบมันจิเลเอดาไอ้เนี่ยสมตุปีอุปิเสไอ้กิสักพอจะมาเสมีน่ะอุระเกอปุ่งเอาเงาขึ้นนี่ตัวอะดอไอ้ฮันุบนั่นเด็กก็จะฮีก็เสกุนดังสุดดังไงดิบันฮัลมาเลสุอะดูดีไอ้น่าฮันเลเนี่ยหอยดานุปีน่าฮันบะเสนุ่งไงเสร็จไปให้นะบันอะดอนั่งกิตุปีเสมตะเล่าทุอุบะไอ้นั่งกิสักเสอัมตะพัชนีเองกิบะลองทักบ่าวรเกกันเดม
ꯃꯁꯛꯁꯨ ꯐꯖꯩ ꯃꯔꯜꯁꯨ ꯂꯩ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯍꯧꯗ ꯌꯥꯗ꯭ꯔꯦ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯃꯥꯒꯤ ꯃꯔꯜꯁꯦ ꯑꯩꯅ ꯂꯣꯏ ꯑꯣꯏꯅꯕ ꯑꯩꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯒ ꯑꯩꯅ ꯇꯨꯄꯤ ꯎꯞꯄꯤꯁꯦ ꯑꯩꯒꯤ ꯁꯝ ꯍꯧꯗꯕ ꯆꯤꯔꯥꯏ ꯉꯥꯛꯇ ꯉꯥꯏꯔꯕ ꯀꯣꯛꯁꯦ ꯈꯨꯝꯃꯤꯅꯤ ꯑꯍꯜ ꯃꯥꯟꯗꯅꯕꯅ ꯆꯍꯤ 60 ꯁꯨꯔꯕ ꯑꯩꯅ ꯆꯍꯤ 10 ꯀꯥꯏ ꯍꯥꯏꯖꯤꯜꯂꯤ ꯀꯩꯅꯣ ꯑꯃꯨꯛ ꯈꯜꯂꯒ ꯂꯩꯔꯤꯗꯦ ꯑꯩ ꯅꯪꯁꯦ ꯌꯥꯝ ꯆꯤꯡꯅꯩꯀꯣ ꯍꯅꯨꯕ ꯑꯃꯨꯛ ꯑꯣꯏꯔꯝꯅꯤꯀꯣ ꯑꯁ ꯅꯪꯁꯦ ꯌꯥꯝ ꯊꯥꯖꯗꯦ ꯑꯩꯒꯤ ꯁꯛꯁꯦ ꯌꯥꯝ ꯎꯅꯤꯡꯉꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯌꯦꯡꯉꯨ ꯑꯩ ꯇꯨꯄꯤ ꯂꯧꯊꯣꯛꯀꯦ ꯌꯥꯏꯁꯤꯔꯦꯟꯕꯤꯅ ꯌꯥꯔꯗꯨꯅ ꯏꯕꯣꯄꯤ ꯁꯛꯇ ꯆꯦꯜꯂꯛꯏ ꯌꯨꯝꯗ ꯌꯧꯔꯤ ꯌꯥꯏꯁꯤꯔꯦꯟꯕꯤꯅ ꯏꯕꯣꯄꯤ ꯁꯛꯀꯤ ꯇꯨꯄꯤꯗꯨ ꯃꯨꯟꯗꯨꯅ ꯇꯨꯄꯤꯗꯨ ꯂꯧꯊꯣꯛꯄꯒ ꯏꯕꯣꯄꯤ ꯁꯛꯀꯤ ꯃꯁꯝ ꯌꯥꯎꯗꯕ ꯆꯤꯔꯥꯏ ꯇꯥꯡꯕ ꯑꯍꯜ ꯑꯣꯏꯔꯝꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯆꯍꯤ 10 ꯉꯥꯏꯔꯤ ꯍꯥꯏꯗꯥꯏ ꯑꯗꯨꯒ ꯀꯩꯗꯧꯔꯤꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯆꯍꯤ ꯍꯥꯏꯌꯣ ꯑꯩꯅ ꯅꯪꯁꯦ ꯄꯥꯃꯟꯗꯅ ꯍꯥꯏꯖꯤꯟꯕꯅꯤ ꯑꯩꯒꯤ ꯆꯍꯤ 60 ꯁꯨꯔꯤ ꯉꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯣꯏꯅꯤ ꯀꯔꯤ ꯆꯍꯤ 15ꯗ ꯉꯥꯏꯔꯤꯕ ꯑꯩꯅ ꯆꯍꯤ 60 ꯁꯨꯕ ꯍꯅꯨꯕ ꯅꯪꯉꯣꯟꯗ ꯂꯩꯗꯣꯏꯕ ꯑꯩꯈꯣꯏ ꯄꯥꯕꯗꯩ ꯅꯪꯅ ꯍꯜꯂꯤ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯆꯍꯤ 53 ꯈꯤꯇꯪ ꯉꯥꯏꯔꯤꯕꯅꯤ ꯆꯍꯤꯒꯤ ꯋꯥꯕꯨ ꯍꯣꯏ ꯃꯥ ꯄꯥꯕ ꯏꯆꯥꯕꯨ ꯂꯧ ꯂꯥꯛꯑꯣ ꯑꯩ ꯍꯅꯨꯕꯗ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯀꯤꯌꯦ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯃꯌꯥꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯌꯥꯖꯔꯝꯃꯁꯨ ꯀꯣ ꯑꯩ ꯍꯅꯨꯕꯗ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯍꯣꯏ ꯃꯥ ꯏꯕꯣꯄꯤ ꯁꯛꯅ ꯌꯥꯏꯁꯤꯔꯦꯟꯕꯤꯕꯨ ꯊꯦꯝꯕꯤꯔꯤ ꯏꯕꯣꯄꯤ ꯁꯛꯀꯤ ꯃꯁꯛꯇꯣ ꯎꯕꯗ ꯀꯩꯅꯣꯝ ꯇꯧꯔꯤ ꯌꯥꯏꯁꯤꯔꯦꯟꯕꯤꯗꯣ ꯏꯕꯣꯄꯤ ꯁꯛ ꯍꯅꯨꯕꯗ ꯅꯠꯇꯦ ꯃꯁꯛꯇꯣ ꯌꯥꯝ ꯊꯤ ꯎꯕꯗ ꯀꯤꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯅ ꯅꯨꯄꯤ ꯐꯪꯗꯅ ꯂꯩꯔꯤꯅꯤ ꯅꯪꯒꯤ ꯅꯁꯛꯇꯨ ꯀꯤꯌꯦ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤ ꯀꯣꯛꯁꯦ ꯌꯥꯏꯁꯤꯔꯦꯟꯕꯤ ꯏꯕꯣꯄꯤ ꯁꯛ ꯎꯕꯗ ꯀꯤꯃꯟꯈꯤꯕꯅ ꯆꯍꯤꯒ ꯌꯥꯝꯃꯟꯕꯒ ꯈꯟꯖꯤꯟꯕꯒ ꯍꯦꯟꯃꯟꯗꯨꯅ ꯋꯥꯟꯊꯈ꯭ꯔꯤ ꯌꯥꯏꯁꯤꯔꯦꯟꯕꯤ ꯏꯕꯣꯄꯤ ꯁꯛꯇ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯤ ꯍꯥꯏꯗꯣꯛꯄꯁꯨ ꯂꯥꯛꯈ꯭ꯔꯤ ꯅꯨꯄꯤ ꯊꯤꯜꯂꯛꯇꯣꯏꯗ ꯉꯥꯏꯔꯤ ꯁꯣꯝꯗꯅ ꯆꯪꯈꯣꯟꯕꯤ ꯀꯞꯄꯤ ꯇꯣꯝꯕꯤꯁꯨ ꯂꯩ ꯇꯣꯝꯕꯤ ꯑꯩ ꯂꯣꯏꯔꯦꯗꯅ ꯏꯆꯥ ꯅꯨꯄꯤ 2 ꯈꯛꯇꯪ ꯄꯣꯛꯄꯁꯦ ꯍꯅꯨꯕ ꯃꯄꯥꯗꯒꯤ ꯍꯟꯕꯗ ꯂꯣꯏꯅ ꯂꯩꯗꯣꯔꯦ ꯃꯆꯦꯗꯨꯁꯨ ꯐꯔꯦꯅ ꯈꯟꯗꯣꯛꯑꯦ ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯤꯁꯤꯅ ꯇꯧꯔꯛꯏꯁꯦ ꯀꯔꯤꯅꯣꯕ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯏꯅꯝꯃ ꯌꯥꯔꯦ ꯀꯞꯄꯅꯨꯁꯦ ꯑꯩꯅ ꯅꯨꯄꯥ ꯑꯐꯕ ꯃꯌꯥꯝ ꯄꯨꯔꯛꯄꯗꯗꯤ ꯃꯁꯛ ꯊꯤꯕ ꯑꯍꯜ ꯃꯥꯜꯂꯤꯒ ꯌꯣꯡ ꯃꯥꯜꯂꯤꯒ ꯍꯪꯉꯣꯏ ꯃꯥꯜꯂꯤꯒ ꯃꯨꯏꯒ ꯉꯧꯏꯒ ꯋꯥꯡꯏꯒ ꯅꯦꯝꯃꯤꯒ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯍꯥꯏꯕ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯔꯛꯏꯁꯤꯅ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯏꯅꯝꯃ ꯍꯅꯨꯕꯗꯨ ꯀꯃꯥꯏꯅ ꯏꯌꯥ ꯑꯣꯏꯗꯣꯏꯅꯣꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯩꯅ ꯍꯥꯏꯔꯕꯅꯦꯕ ꯅꯨꯄꯥ ꯌꯥꯝ ꯈꯟꯒꯅꯣꯅ ꯍꯌꯦꯡ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯥ ꯐꯪꯉꯣꯏꯅꯤ ꯑꯩꯅꯦ ꯏꯀꯥꯏꯕꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯅꯝꯃ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯔꯤꯅꯤ ꯑꯩꯅ ꯁꯤꯜꯂꯨꯕ ꯅꯨꯄꯥꯈꯩꯗꯨꯅ ꯑꯩꯉꯣꯟꯗ ꯏꯅꯦ ꯅꯣꯏꯒꯤ ꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ 2 ꯅꯨꯄꯥ ꯌꯥꯝ ꯈꯟꯕꯤꯗꯣ ꯍꯅꯨꯕꯗ ꯂꯣꯏ ꯂꯩꯗꯣꯔꯤꯌꯦ ꯑꯩꯀꯣ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯁꯤꯅꯤꯀꯣ ꯑꯣꯍꯣꯏ ꯃꯥꯒꯤ ꯌꯥꯏꯁꯤꯔꯦꯟꯕꯤ ꯅꯪꯕꯨ ꯅꯃꯤꯠꯇꯣ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯆꯦꯕꯨꯗꯤ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯇꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯍꯅꯨꯕ ꯑꯣꯏꯔꯁꯨ ꯐꯔꯦ ꯈꯟꯕꯅꯤ ꯑꯗꯨꯒ ꯌꯥꯏꯁꯤꯔꯦꯟꯕꯤ ꯅꯪꯗꯤꯀꯣ ꯏꯃꯥ ꯌꯥꯝ ꯄꯦꯟꯗꯦꯗ ꯏꯃꯥ ꯃꯣꯏꯅ ꯈꯟꯕ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝ ꯐꯖꯩꯍꯦ ꯌꯥꯏꯁꯤꯔꯦꯟꯕꯤꯁꯨ ꯏꯕꯣꯄꯤ ꯁꯛꯇ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯤꯋꯥ ꯉꯥꯡꯕꯤ ꯄꯥꯝꯕꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯆꯪꯈꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ 2 ꯅꯨꯄꯥ ꯌꯥꯝꯅ ꯈꯟꯕꯤꯗꯣ ꯍꯅꯨꯕꯗ ꯊꯨꯡꯉꯦꯌꯦ ꯍꯥꯏꯌꯣ ꯌꯥꯝ ꯈꯟꯕꯅꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯅꯨꯄꯥ ꯀꯔꯤ ꯅꯨꯄꯥꯗꯨꯕꯨ ꯑꯃꯅ ꯆꯍꯤ 60 ꯑꯃꯅ 60 ꯇꯥꯕꯗ ꯈꯪꯗꯨꯝ ꯈꯪꯉꯤ ꯃꯄꯥꯗꯒꯤ ꯂꯣꯏꯅ ꯍꯜꯂꯦꯌꯦ ꯃꯌꯥꯒꯩꯗꯨꯅ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯤ ꯊꯣꯛꯏꯁꯦ ꯅꯨꯄꯥꯗꯨꯅ ꯄꯨꯔꯥ ꯑꯍꯜꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡ ꯑꯩꯗꯤ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯔꯕꯅꯤ ꯃꯤ ꯑꯗꯨꯅꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯌꯥꯝ ꯈꯟꯅꯣ ꯍꯥꯏꯁꯦ ꯍꯣꯏ ꯈꯔꯁꯨ ꯈꯟꯒꯗꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯇꯣꯏꯅ ꯈꯜꯂꯕ ꯁꯣꯏꯗ꯭ꯔꯦ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯦ ꯑꯁꯨꯝꯅ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯤ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯝꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤ ꯌꯥꯏꯁꯤꯔꯦꯟꯕꯤꯒ ꯏꯕꯣꯄꯤ ꯁꯛꯀꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯝꯃꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯩꯃꯥ 이수 누피로 온통나 파자리다 이보피 석 와카우다 나수 누피나 까이 하누비니 까이 아이기 누피네 뭐 하 까리노 하리시보 낭기 누피네 봐 아두가 낭가 이가 짜히보 마다람니 아두가 이건다 아보 까이 예 와카세 야드라바 까리노네 아이보 망라 타이방로 호이 카라케나 바부디 탱나리고 너희 아니디 야드레 아마나 마수 말리 아마나 마ปู말리 ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯥꯁꯤꯅ ꯌꯣꯡ ꯍꯅꯨꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯂꯥꯏꯔꯦꯝꯕꯤ ꯃꯥꯜꯂꯤ ꯍꯦꯔꯣ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯤ ꯁꯥꯎꯅꯨꯋꯣ ꯐꯥꯒꯤ ꯇꯧꯅꯤ ꯑꯕꯣꯛꯅ ꯅꯨꯡꯁꯤꯗꯅ ꯌꯣꯡ ꯍꯅꯨꯕ ꯃꯥꯟꯕ ꯅꯪꯅ ꯑꯉꯥꯡꯁꯦ ꯐꯥꯔ ꯂꯧꯕꯤꯔꯤ ꯁꯣꯏ ꯑꯣꯏꯔꯤꯅꯤ ꯌꯥꯏꯁꯤꯔꯦꯟꯕꯤꯗꯤ ꯏꯀꯥꯏꯕꯅ ꯌꯥꯗ꯭ꯔꯦ
ꯂꯩꯒꯗꯕ ꯄꯣꯠꯇꯨ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯂꯦꯟꯈꯤ ꯄꯨꯟꯁꯤꯗꯨ ꯅꯨꯄꯥ ꯈꯟꯕ ꯍꯦꯟꯃꯟꯗꯨꯅ ꯍꯅꯨꯕ ꯃꯄꯨꯒꯨꯝꯕ ꯃꯄꯥꯒꯨꯝꯕ ꯑꯃꯗ ꯊꯨꯡꯗꯨꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯆꯥꯟꯅꯗꯅ ꯈꯟꯃꯜꯂꯁꯨ ꯃꯊꯣꯡ ꯆꯥꯗꯦꯗꯨ ꯊꯣꯛꯈꯤ ꯍꯦꯟ ꯁꯅꯥꯒ ꯌꯥꯏꯁꯤꯔꯦꯟꯒꯗꯨ ꯑꯁꯨꯝꯅ ꯍꯅꯨꯕꯗ ꯂꯩꯈꯤ ꯅꯨꯄꯥ ꯈꯟꯕꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨ